Lakhipuronline putok saba February ki tang tara manga sagol se numit ki Khomjinba Pao tabirase. Ahanbada maru oiba Pao. Lakhipur da Anoba District Hospital ama sana na balupa crore chamaga taramapan kai thakre. Tha ama chumna chatharak pa National Road Safety Month ki loisin thoram ngarang silchar da pangthokre. Malem gi apunba maitai lining lupna ibudo evento gi chahi gi pizol hongkre Anoba thausil kanglup semkre. Lamdamasigi Samas ki tabak thorom kya da sarug yaramba Panjobam Horendra Lakhitabada awapa phongdokre amasung Pradhan Mantri na IIT Delhi Abu Dhabi campus ki ahanba batch ki mahiroi singa unakre. Haujik mapungoi pa Pao tabirase. Lakhipur da Anoba District Hospital ama sananaba lupa crore chamakataramapan kaithare. Wafam Singarang Assam Vidhan Sabha ki budget mifam da saruk jaraduna Lakhipur ki MLA Honorable Sri Kausik Rai na phongdokibani. Lising amaga chamapan marfutrani thoida subdivision oikiba Lakhipur sub-district asida lenga ke maigedagi Lakhipur da Anoba District Hospital ama sananaba lupa crore chamaga taramapan kaithare hairaduna Assam lenga ke mafamda mahakna harau tayamba phongdoki. Panbayai Hojik Ladiba Lising amaga chamapan tarahomdoi da lingkhatkiba Lakhipur Block Primary Health Center asi phamung chama leiba mapung phaba District Hospital ama sananaba lamdam asigi tongan balup kayana chahi kaya gi mamangdagi demand tawduna lakhibani. এখানে যে আমি যে বিধানসভা লক্ষ্মীপুর থেকে আমি বিধায়ক নির্বাচিত হয়ে এসেছি সেখানে আসাম সরকারও এবার নতুনভাবে হসপিটাল যেটা 1992 তে সাব ডিভিশন হয়েছিল কিন্তু সেখানে কোনো আজ পর্যন্ত সাব ডিভিশন হসপিটাল হওয়া তো দূরের কথা কোনো হসপিটালের পরিষেবাই ছিল না। আজকের দিনে আসাম সরকার 119 কোটি টাকা দিয়েছেন যে লক্ষ্মীপুরের নতুন ডিস্ট্রিক্ট হসপিটাল নির্মাণ করার জন্য। এই জন্য আসাম সরকারকে আমি ধন্যবাদ জানাচ্ছি। থ্যাংক ইউ। আপনার Assam ki Mukhyamantri Dr. Himanta Biswa Sarma na ngasi nungtil pung 3 tabada Guwahati gi Srimanta Sankardev Kalakshetra da pangthokadaba thorom amada miyoi 990 da appointment letter khusinaragani. Lainga kasina miyoi lakh amada thabak pigani haibagi saruk ama oina rajya gi tongan ba department singda ngasi appointment letter 990 khusinaragani. Haukiba January ki tara manga dagi tha ama chumna chatharakpa National Road Safety Month ki loisin thoram ngarang silchar da pangthokre. Numit asida DTO office mamang da silangkiba bike rally ama asangma phiral haiduna lamthaki. Kasar gi SP Numal Mahata DTO Kasar amadi additional SP Subrato Sen yauna atei makok thongma miyoi singna thoram da saruk jaki. Rally aduda police excise amadi traffic branch ki miyoi sing yauna National Road Safety Month ki loisin thoram adu mapung phana pangthoki. Paumi sing da wangang latuna SP Numal Mahata amadi DTO na hai National Road Safety Month asi jila gi tongan mapam sing da pangthokuna lakli. Thoram asida Mantri Porimol Suklabai tamasa yauna bike ta chatuna gari thori basingna chatkataba chaksil thorang gi matang da miyam da paujil pituna lakli. Bike thori basingna helmet sijenaba gari thori basingna seat belt sijenaba amadi traffic ki niyom ngak tuna chatpa asina chingbagi matang da miyam nasu lambi chatpagi niyom ngak na chatpiu niyom ngak na gari thobiu lambi ki pamda batabak sing hanthan bada aikoi kutingmak saruk yaminasi haibana chingbo wafam kaya phungdokhi. Lisile Mananiya Mukhyamantri Dangoriya nirdeshot আৰু পৰিবহন বিভাগৰ মাননীয় মন্ত্ৰী ডাঙৰীয়াৰ এই নেতৃত্ব দিছিলে। তেওঁ শদিয়াৰ পৰা ধুবুৰীলৈকে বিভিন্ন অঞ্চলত নিজে বাইক চলাই এই যেটো পথ সজাগতা যেটো মাহ আছিলে হেতু তেওঁ সক্ৰিয়ভাৱে অংশগ্ৰহণ কৰিছিলে আৰু লোকসকলক সজাগ কৰিবৰ কাৰণে তেওঁ চেষ্টা কৰিছে। আৰু তাৰ লগতে জিলাখনৰ যিবিলাক অনুষ্ঠান হ'ল আমি প্ৰশাসনৰ লগতে পুলিচ প্ৰশাসনো আমি সকলো একেলগে এই অনুষ্ঠানটো এক্সাইজ ডিপাৰ্টমেন্টটো আমাৰ লগত আছে গতিকে আমি এই অনুষ্ঠানটো কৰিছো। Kangan Jabama Health Care Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Manipur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course si tambiba haure Health Care ki field da skill development oiriba
medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasingna tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atenba matamgi oiba course sangi tamaktasu admission haujare SMDEP civil hospital silcherda practical tobagi kudong chaba su thanjari akupa marol gi damak Institute of Medical and Paramedical Science Ismail Market Central Road silcherda lensimbirabu natraga mobile number 939573245 da pau phaunabiyo Malemgi apunba Meitei Lining Loop Mamalgi Luching Purel Sayonba Kumangi Lamjing Lamtak Makhada Lubasigi Thomi Singa Sinduna Meitei Furupki Tana Thana Bayara Roidaba Ibudo Ibendo Singi Chahigi Fizol Hongbaga Loinana Irat Thawni Thorom Lubasigi Maru Sanglen Jorakulda 80 unit Jiribam Apunba Meitei Tengol Kasar Huyen Mamom Kasar unit Amadi Kanglasa Martial Arts Baljur gi member singa kusamna duna ngarang Jumsakasya nimita mapung phana pangthokre Makhatana miphamna Lubasigi Central Committee gi nauna chahi amagi thaupu gadaba singkhanki President oina Chanam Nabachandra Meitei Elias Parihal Vice President Thangjam Bimol Angom Secretary gi thaupu gadaba Lamyan ba Moilang Joint Secretary Sapam James Meitei Finance ta Khaidem Rajit Meitei Assistant Finance Maitram Amar Meitei Amai Purelgi Thaupugadaba Irom Nongpok Akpa Meitei Cultural Secretary da Thoksom Bikramjit Meitei Aduga Member da Moirangthem Maniton Haislam Meitei Iboton Nausekpam Kantamani Meitei Amadi M Abhijit Meitei ne Awaba matam lapa kudong tiba akogi pambai lerektaba matam haitare ko adumadi soina yaurani yorko matam do aikoi gulam taklam jingbinaba mapuma aikoi imangda lengdana lepaga lay haibase aikoi mayam asi kaugumji mapuna thaujan biba haibase anirak suna thaujan biroi amuktani ko chamanak nirusu pirakadu nati piroi dabasu nati aduba aroi tuki amuktang aikoi ro lam taklam jingbinaba mapumadi aikoi inakta lengdana lay haibase masili thadok phatte tawhaite ko Apunba Kungang Mapan Sakuluk Baskandina Silangduna Kaisam Bidapatina Mipama Poiduna Baskandi Hari Mandir da Pangthokpa Tharomamada Lamdamasigi Samas ki Thabak Tarong Kayada Saruk Yaramba Phanjaubam Horendrana February gi tang 8 da Laikidabada Awapa Phongdokre Lup asina Laikidabagi Thawai Mirel Mapugi Nakta Ingna Chikna Leirunaba Minute Amatumina Leptuna Thonijaki Loinana Laikidabagi Sangai da Chatuna Mahaki Imung Manungi Awabada Su Saruk Jaki Haina Lup ki General Secretary Maisnam Jiten gi Cherol Amada Phongdoragli All Manipur Working Journalist Union Amjuna Chahi Yankai Mapung Pharak Pagaloinana Chahi Amachumna Chathakadaba Golden Jubilee Celebration gi saruk ama oina ngarang Manipur Press Club ta China's shadow in Myanmar and Northeast India conflict haiba hiramasida saknai raba journalist amadi aiba Bartil Lindner gi lecture program ama ngarang pangthokre Thauramda Professor N. Lokendra Singh, Vice Chancellor Manipur University, Saknairaba Journalist Amadi Aiba, Bartil Lindner Amasung, Amzugi President, Bijoy Kaksing Tabamna, Mathang Sidna, Chief Guest of Honor Amadi President Oiki. Technical Session da Saknairaba Journalist Amadi Aiba, Bartil Lindner na, China's shadow in Myanmar and Northeast India conflict Haiba Hiramda, Machak Haina Phongdokhe Hairi. Pradhan Mantri Narendra Modi na IIT Delhi Abu Dhabi campus ki ahanba batch ki mahiroi singa unakre Pradhan Mantri na hai masi Bharat amasung United Arab Emirates ki marakta laibakani gi mateng pangnabagi anoba tangka kama hobutana tana laibakani gi naharol sing punsilagani haike laibakani gi luchingba singna haukiba ingkumja lising aniga kunithoi gi February da UAE da Indian Institute of Technology Delhi gi campus ama hangdokna na baware plokibani project asina mahiroi singda malem gi oina awangba thakki magun leiba education phanghana na ba IIT Delhi amasung Abu Dhabi Department of Education EDEC na punna paikhat minabani thangan jaba ma tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na SSC MTS GD CHSL Indian Army Assam Police
TET, CTET, Grade 2, Grade 3 amadi Grade 4 gi exam gi tamak Maths, Reasoning, English, GK na chingba coaching lobining ba singla kudung chaba si lobiu ahanba batch ayuki pung 6 tagi na 9 phawba oigani admission fee free oigani akupa marol gi tamak Kasar Lakhipur Ward number 9 da leiba Infinity Knowledge Center gi Center in charge Sir Tennyson gi mobile number 7002554061 number asida ngasimak paw phawna biu Nungairaba Pao BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kudong chaba thamjari ngasimak iscode.com da changbiduna book tobiu natraga free demo class ki damak 9606017575 number asida call tobirago Aroibada maruiba pau amukhanna Lakhipur da Anoba District Hospital ama sanana balupa crore chamaga 38 kai thakre tha ama chumna chatharakpa National Road Safety Month ki loisin thoram ngarang silchar da pangthokre Malem gi apunba maitai lining lupna ibudau evento gi chahi gi pizol hongkhre Anoba thausil kanglup semkhre lamdamasi gi samaj ki thabak thorom kya da saruk yaramba phanjobam horendrana laikitabada awapa phongdokre amasung Pradhan Mantri na IIT Delhi Abu Dhabi campus ki ahanba batch ki mahiroi singa unakre Lakhipuronline YouTube channel gi paw sandok chaba ngasigi oinadi matang asidaloi jare